Thoudokki Hourakpham Marudi Land Ownershipni HAINA Konsaram Village Authorityna Phondorakli April gi mangada Konsaram gi Village Chief Chairman Pastor amasung micham da attack chathakiba aduga mari lenena tha asigi anida tahamjam da leiba United Naga Council UNC gi office da UNC amasung sahil ka ani gi marakta agreement ama sign tonaki haibagi knowledge amata makhoida leite haina Konsaram Village Authorityna Phondorakli Agreement asigamari lenena makhoida pau piramba natroga taklamba leite amadi UNC na nagagi homeland amasung dignity ngakani habigi achepa thazaba thammi hadi Konsaram gi Thoudokki core issue di land ownership ni nagagi ancestral land sing ngak senabagi damak confirm chen lepkani masida UNC na su naga miyam gi interest wafam asibu hakchin na launaba Konsaram Village Authority gi media cell na thadrok pachirol amada Phondorakli